Kurumjari SKTV ki Manipuri Paubu mityang tabiriba pumnamakpo kundrakpam Sanatombina taram nokjari ahanbada maruiba pau Lamka Kauba District Sem Nanaba Chief Minister na ayaba pikibalaite Jomi Council ki wafam aranba yumfam yaugdabani haina Home Minister Govindas Pontogjam na fondo Ukrul District ki TM Kasom dangarang ambush tawduna micham ani hat ki bathawong NIA da sinaduna tigat halagani haina Chief Minister na fondo kre tawdo adubu tongan beluk singna condemn tawrakli Amasung Strong Laubi ki thogdok da January mihat pasing lakliba tangkun mga fawbagi manungda puthokadabani haiduna hawkiba ahing nongyai Manipur pumbada laukthokkiba numit mangani ki total shutdown na bahusagi punsida chauna akai pikre Haujik pau sandok na pijari Lamka District Sembada Chief Minister na ayaba piki haina Jomi Council gi Chairman na Fongdoki haiba wafam adu yumfam yaugdaba aranbani laingak na adugumba ayaba pikiba amata leite haina Manipur laingaki Home Minister Govindas Kontogjam na Fongdokre Tronglaubi misigi matang da JAC na tankiba demand sing ayamba thabakta onthok nanaba laingak na sem saduna lakli shutdown gi khongjang handok piyo haina so Minister Govindas na miyamda appeal tawrakli Manipur ki haujik oiriba fibam gi matangda ngasi Chief Minister Secretariat ta pangthokiba paugi mifamda lainga ki maigedigi fongdokiba wafam singi matangda SKTV News ki Chief Reporter Ketrimayum Premchan amadi video journalist Loya dagi akhanaba paudam ama I know the si kogi Chief Minister Secretariat ki Chief Minister Banglogi hek manaki lambi jani habitare haujik nyaki mamanda Home Minister Govindas Kontogjamna Lucinga Kanda, Tongan ba MLA Sing Amadi, Etogi, NPP gi, MLA Sing Pauba, Yauna, Paumishinga Unabagi, Poroma Patoki, Hariba, Paumishinga Unaba si Maruena, Mangani, sat down, Lautoki ba sida, Karam ba understanding sing, J. Sigahana Lenakibage, Aduga, Makatarakpada, Karamna, Asugumba, Mangani Giwa, sat down si, Lakibu having a chimba singer sida Yumpam Oraga, Ahanba, Pugiwa Pharmacy. Minister Govindas Kontogjam for Dringaida, Nangaki spokesperson, Uiriba, Kogi MLA, T. Rovindrona, JACga, Tuan ba Tangka, Home Habitare, April Tang Nipan, Aduga, April Tang, Tratruk Amadi, Tratita Unaki, Tuan ba, Chato Biman Sing Padu, Yanaba, Nangaki Makiti Shu Ayamba, Ayaba, Pina Bagyo from Kamki, Adumakpu, Kogi, Hariba, Tato Demand Sing do, Yanaram Daida. Mahaki haidi lekire banga ngani tugi mapa sina wari sana ba matamda kogi mahak mayum da chalaga mahaki imung manung singa panglukige tanarukige hayam laga kogi makata na lakpagi mahuta miyam ga oina sigumba shutdown si raw thoroki bani haibani yari makai miyam na shutdown si tawbiganu laingak na hariba kogi tuan ba kogi demand sing adu fawa pi na ba sim saraga leire haibagi perform sing Uduki Habatare, Uduga Maru in a quite a Miam the Su, Heck, Kangba, Aduga Kangba Yabo from Mahagadi, Langaki, Makedagi, High Riba, BSFta, Tabak Toriba, Lake Hidabangang, Ani to be Mapa do BSF Tabak Toriba Maki Post, Duga Manaba Postma, State Security Force, Hapke Habo from Pauba, Pugi, Langaki, Makadi, Tami Habatare Duga. Like he bangang adu gi mamadu su mahagna gwati de mapan le daga thabak tawba adu Manipur da sarkari thabak hapke haibagi perform si phaba pagi thamki hairi masimak makoina gwati da le kanda la hujik chathari ba investigation sin asigi process adu lam le ki taraga di khang da ba yai na thagana makoi su lenga nga support taw boina adu hari ba investigation asigi admi chu khang na ba ki damakta madu go turang na si phabo lenga na makoi da hai ki haibo pham sing tham la ki haibe tare aduga Amaromda SKTV News na hangbu wahangi paukumda hojik social media re wai chairiba pwedegi maruoina tuan ba ekogi loop singi luchingmo singna fawba wahang hangliba Jomi Council gi chairman na funukiba wafamni haiba maruoina kogi Lamka district pina bagi da makta
in written document ona thajaba khoi chief minister pirak ki haiba wafam du madu aseng bara achum bara haina SKTV sa ho wang gi paukhum da home minister hai ki wafam adi wafam asi khoi hari wafam du pulap la la totally madu baseless ni adugo bawat lai ki haiba wafam sing fongdor ki haiba tare aduga strong law gi incident du ki matang da hauzik fawda jingna ba mi faba leirabra aibadi chenaba mi faba leirabra matamda chenaba mi makti faba leitri adubu chenaba di mamang da faki ba dudagi hena faba su leitri habi ofam sin thambakni adubu investigation se matam changbamina adu matam khara ngaina bagi wani hai ofam sin thambaki habi tare aduga ngarang thoki ba national highway 202 Imphal upulami thoki ba adugi matang da su TNL gi kogi lemoina bisal lakhre makoina pamba kogi wafam sing adu ekoina tabak to thona ba yana kre haibagi wafam sin thamaki hare adubu SKTV news hangmo wangi paukomda Minister Govindas ko tong mapalo ki ba si hauji mak akogi su de leriba kuki gi kulai pai ba loop sing su de leriba sing asigi unauthorized PMC hana tratret lena badagi trying thoida hanthau waiba wafam asi kogi yana ba laikre hai haina phudoki hari ba yana ba laikri ba adugi makha tarak to oina hayeng asi kogi Ministry of Home Affairs kangbu ma laklagani duga tha asigi manungda Manipur da leriba unauthorized oiba kogi game sing asi masi tingjallaga masa gi authorized oiba game ta lehelagani hai wafam phonu ki hai tare aduga question amada SKTV na hangba question amada kogi maruina question asi how ki ba master da Manipur Legislative Assembly gi session da thari ngai da myoi kurma thoi fa ki ba abduct to ki ba hai tare madusu ekogi assembly manungda home minister masa amangna hostage leriba mi phare ba singu du thamninga famdu security force da question ki na hai hi bani duga ena ena case na ke hai gi ne aduna nomor kanda hai di thoro du gi matang da kari gumba any development mi pha mi pun chingna ba lere ba han hang wangi pa punda thodu adu madu gi matang da phongdu pai yaba yada ba wafam khar lere aduga hari ba hirma gi matang da su Ministry of Home Affairs gi mi lag lagani ayeng mak adu madu khana rakanda madu gi matungda phongdok pa yabana karino yadabana karino haibadugi yenglakanda miyamda phongdok kani haibagi wafam sin hamlakhi aduga haujuk fawbagi oinadi Manipur lenga ki oina ekogi chap chaba tong lawida chinaba miyoshin faba leitri chinabadi faba leitri mamang phongdok re madugi matangda kogi hojik investigation kana chathari investigation si matam sangi haibagi example si paloduna home minister na phongdok ki basi even Indira Gandhi bawda ma khatwa ma ki garna kongmene kapaga hakhiba adu fawbuda chahi trama thogi matungda justice phangki haiba example si phok pallakanda investigation si matam khara changani haibagi ingit piki haiba tare baramaduna hodi chathariba kogi shutdown mayamni khongjang aduga tongan ba hingsa yawba khongjang yauna asugumba shutdown asi handok piyu mairo singi khanbiyu laitalai singi khanbiyu haibana chingba wafam sing asip paluduna Minister Govindas konthau jamna Manipur gi miyamda appeal tawkhi Okrol District ki TM Kasomda ngarang micham ani tamtina hatkiba thawung adu laingakna akanma moongda yaningdaba phongdokrakpaga loinana thawdok adu NIA da sinaduna tigat halagani haina khangalakli iramasigi matangda Chief Minister Secretariat tagi thadorakpa chirol amana hai thawdok aduga mari leinana Litan Police Station da case ama register tawduna thijinbagi thabak chathaba hokre loinana case asi makata na thijin humjinbagi thabak chathananaba NIA da sinaragani laikhidraba singi imung manungda Tengna horiba awabadasu chap chana sarukyari micham miyam gi mayokta chathaba asiguma makhalgi pangdabagi thawong asi Security Force na attack aduda chenaba miyoi sing fananaba search operation chathaba hokre athuba matamda chenaba miyoi sing masak khangdoktuna achumba wild fanghanaba hotnagani cherola sina makata na phongdok rakpada hojik oiriba Manipur gi fibam asi Chief Minister Yumnam Khemchan amasung Home Minister Govindas Konthau jamna kupna yengsili loinena security arrangement gi matangda awangba thaki mifam ama pangthokpa laikre ngarang attack chatakiba miyoi sing fananaba hotnabada miyamna security personnel singda mateng pangbiu haina Home Minister Govindas na appeal tawba laikre
Chief Minister Yumnam Khemchana Phongdokibada Miyamgi Punsi Ngak Senanaba Lengak Asina Khongpam Chetna Lepi Loinena Asigumba Makhalgi Tamthiba Thodok Asi Matungda Amuk Khana Thoktanaba Lokatpam Thokpa Thabak Pumnamak Lokatkani Kanglup Kuding Makna Pukning Fathana Laibiu Amasung Irang Thoknanaba Honarakpada Sarukyabi Ganu Haidi Ngarang Ukrul District ki TM Kasom Belesta masak khangdaba khutlai paiba singna ambush tawraga tamtina Ukrul gi micham ani laikidaba thodokpu Manipur gi Deputy Chief Minister Losi Dikhona condemn tawrakli Deputy Chief Minister na thadorakiba cherol amada mahakna Ukrul District ki Chief Minister Yumnam Khemchan ga loina duna mafam aduda kanglup masel gi marakta thajanadaba leiriba asi thadoktuna santi puraknanaba hotnakiba khongchet ki matung pung taranithoi rom tamak ngairi ngaida santi thugainaba Nungsinaba Thugainanaba Hotnaba Thodok Adu Thokhalambani Thodok Asi Miyam gi Lengak Asida Miyam gi Thazaba Manghananaba Hotnarabasu Lengak Asina Miyam gi Damak Lepki Gani Thodok Adu da January Basing Faduna Logi Oiba Cherak Pidriba Fauba Tumin the Laitok Loi Makoi Sing Adu Thidoknanaba Hotnabada Ahenba Mityeng Changlagani Loinana Lamdam Masigi Miyam gi Punsi Kannanaba Hotnaduna Thabak Thorum Sing Paikat Lagani Haidi Thodok Adu da Laikidraba Imung Manungi Awabada Sarukyari Loinana District Asigi Miyam Nasu Manipur da Santi Thamnanaba Hotnariba Asida Mateng Pangbiu Hingsa Tauriba Singi Mayokta Ekoi Punna Lepminasi Apunbagi Thauna Adu Khetnaba Thamdana Utlasi Haina Deputy Chief Minister na Apil Taurakli Imphal Ukrul Lambida Ngarang TM Kasom Kul Manakta Kudlai Paiba Miyoi Singna attack Chathaduna Miyoi Ani Hatkibagi Thodokpu Manipur Lengaki Deputy Chief Minister Nemcha Kipgenna Nungaitaba Amadi Pendaba Phongdorakli Nemcha Kipgenna Thadorakiba Chirol Amada Asigumba Micham Hatpagi Thawong Asi Awangba Thakta condemn Tawpham Thoi Amadi Miyoiba Kunaida Atamnana Chathaba Ngakpiba Yararoidaba Hingsagi Thawongni Thodok Asi Achan Miran Naidana Thizinanaba NIA da case sinakre Chenaba Singh Cherak Piduna Achumba Wail Fangangani Miyamna Pukning Fathana Laibiu Amadi Logi Matung Inna Adumak Tabak Lokalakani Ngarangi Thodokta Laikidraba Singhi Imung Manungi Awabadasu Sarukyari Haidi Imphal Ukrul Lambigi TM Kasom Kulda ambush Satharaktuna Micham Ani Hatkibagi Thaung Adubu UNC FNCC Imphal Amadi Federation of Haumina Akan Mamaongda Yaningdaba Phongdorakli Thodok Adugi Matangda United Naga Council Foothills Naga Coordination Committee Imphal Amadi Federation of Haumigi Maikidagi Thadorakpa Tongan Bachirul Singna Hai Kuki Militant Singna Chatharakiba Thaung Adu Miyoiba Kunaigi Mayoktani Thodok Adu Naga Miyamda Haktengnana Singnabani Haina Lodaba Ngamde Thodok Adugi Matangda Athubada Achumba Wail Fangnanaba NIA da Tigat Hengadabani Loinana Cheneriba Miyoi Sing Masak Khangdoktuna Fagadabani Asigumba Makhalgi Thodok Asi Imphal Ukrul Lambida Amuk Khana Thoktanaba Amasung Authority Singna Chapchaba Khongthang Lokhatkadabani Lambi Asida Chathok Sasin Tauriba Naga Miyam Amadi Adai Atopa Miyoi Singda Security Matik Chana Piduna Aki Akhang Yaudana Charangadabani Haina UNC na Taksilakli Amaromda Imphal Ukrul Lambida Central Force ki Mahut State Force na Sinnanaba Chief Minister Amasung Home Minister na Khotnagadabani Thodok Aduda January ba Miyoi Sing Khangdoktuna Fananaba State Authority na Athubada Masak Tokpa Thabak Thorum Sing Paikhatkadabani Haina FNCC na Khangalakli Federation of Haumi gi Maikaidagi Ngarangi Thodokta Miyoi Ani Laikidaba Amasung Trong Laubida Angang Ani Laikidaba Adubu Yaningdaba Phongdorakli Manipur Lengaki Home Department na Kuki Terrorist Singi Matakta Lokatpam Tokpa Thabak Amata Lokatana NIA da Sinare Amadi ex gratia Piragani Haina Phongdok Liba Asi Laikidraba Sing Adubu Ikaiba Pibani Haina Lawi Manipur gi Lana Si Loshenge Hairabadi Kuki Terrorist Sing Maramda Halankiba Kuki Lalolup Singa Su Chatnariba Asi Tokadabani Haidi
Trong laubi ki thogdokta January-ba mihatpasing lakliba tangkun mga faubugi manungda puthokadabani haiba demand tawraduna haukiba ahing nongyaidagi Manipur pumbada lauthokiba numit manganigi total shutdown na mahusagi punsida chawna akaiba pire. Trong laubida angang ani tamtina hatkibagi mayukta semkiba JAC na Manipur laingakta thamkiba Charter of Demand sing laingakka tangkak anida faminaduna wari sanakrabasu yanaba purakpa ngamdabadagi ngarang asi laikhidraba angang anigi imong manung yauna JAC amadi mairapaibi single loinana ngarang apunbagi mifam ama pangthoki mifam aduna trong laubigi thogdokta January ba mihatpasing lakliba tangkun mga faubugi manungda puthokadabani haina laingakta demand tawbaga loinana haukiba ahing nongyaidagi Manipur pumbada numit manganigi oiba total shutdown gi khongjang laukthokibani total shutdown gi khongjang asina mahusagi punsida chawna akaiba piri lamdamasigi tongan mamafamda miyam thoraktuna lambida tayar mai thaba amadi uwa faijinbana chingba kaya chathaduna total shutdown gi khongjang asida mapungfana saugatpagi achouba mami tari adumakpu ana ayek lining laishon amadi atai essential servicing adu chathok chasin tawbada ayaba piri shutdown asina maram oiraga khwairamban ima kaitel yauna pauna amasung thangal kaitel gi dukan sing thonglonaki loinana lamdamasigi tongan mamafam dalaiba kaitel amadi dukan chingba kayasu thong hangnakhide adumakpu pharmacy singdi hangduna mausagum thong hangnaki loinana leirak khulak kharada dukan macha kharadi hangbagi mami taki amaromda total shutdown gi khongjang asina maram oiraga lambida mi chathok chasin tawbagi chang aduki matik nemki inter district ki passenger service punglep lep ki bagaloinena interstate bus service su mausagum mathau pangthokide amaromda petrol pump singshu thonglonaki adumakpu numit mangani gi total shutdown tawragani haina ngarang hek laukthokrakpada lamdamasigi tongan ba oil pump singda numidang fauba queue sangna lepnaki Paugi merekta na atenwa break ama. Sktv'na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba Sktvʼ gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu Sktvʼ gi technology amasung magul leiraba service asida adumsu yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani Breki matungda miyam bo mukana taram nokchari makataba pau Trong laubida angang ani laikidaba adugi achumba wail phangallu haina ngarang numidang patsoidagi sagolban tera faubada leiriba miyamna ima kaitel tamna mairagi reli lakpada security force ka chawna muknakre miyam tankaina na bahotna bada security force na tear gas cell amadi mob bomb kaya kapada khongjang kaya asok apan nangkre loinana security force ki personal karasu asok apan yaukre All Manipur United Club Organization, Manipur Student Federation, Poire Lemarol Mairapaibi Apunba Manipur, All Manipur Women's Voluntary Association, Amadi Committee on Human Rights ki midyang makada chatharakpa khongjangi saruk ama oina ngarangi Maira rally adu chatkibani. Rally adu da saruk yakiba masing yamlaba miyamna Long Live Manipur aikoi ningtamna hingadabani Go Back Central Force aikoi leipak aikoi na ngakcha gadabani haiba kholau kaya su lauki masing yamlaba miyam gi Maira rally adu security force na sagolban Bijoy Gobindagi changfam mapada thattuna thamki khongjang loi sing aduna athingba namkhaiduna laklaba matung sagolban maino leirak mapa aduwaida amuk thattuna thamki Maira rally adu makhatana ima kaitel tamna lakna na bahotnabada waihangbam leikai gi jiri parking mapa yaurakpada Manipur Police amadi Central Security Force ki maikeidagi tear gas amadi mob bomb kaya kaptuna miyam adu tankhaiba hauraki Security Force ki action aduda khongjang loi khara asok apan nangki loinana khongjang loi singi maikeidagi su nung thomlakpadagi security personnel singi marakta asok apan yaunaki
थौदोक अदुदा पुलिसना खोंजंग लोई खरा फागतकी ngarang थौदोक अदुदा सोकलबा मियोइसिंग अदुदी सगोलबन इंगुदम लैरक्तगी इलांगबम ओंबी संगीता चही कुंट्रागा मरी सगोलबन लुक्राम लैरक्तगी थियाम सिल्पा चही तरागा निपान अमदी सगोलबन बिजोय गोविंददगी सिनाम राजेश चही कुंट्रागा मरीनी अमरोमदा मियामना नाउरी अमदी नुंगना थोमलकपदा सोकलबा CRPF की नुपी पर्सनल अदुना चनीगा कुंट्रागा निथुई सुबा बटालियन की ASI संतोष कुमारी चही यांकैगा हुमदोय SI सचिता इंद्र चही यांकैगा मंगा अमदी रितिका कुमारी चही कुनगा तरुकनी नुमिदांग अतेंगबा फाउबा सिक्योरिटी फोर्स ना टियर गैस सेल कया कापतुना इरांग अदु लाक्सननबा होटनकी लोइनना खोंजंग लोइसिंगना पुलिस की गाड़ी लाकपा माइके सिंग थत्तुना थमननबा लंबीदा मई थाबा अमदी उवा कया सु फैजिंदुना थमकी नुमिदांग थेंगलबा फाउबा मियामगी इरांग अदु मपुंग फाना लाक्सिनबा ngamkide थौबाल डिस्ट्रिक्ट की लांगथेलदा मसिंग यामलबा मैरा पाइबी अमदी नहा सिंगना ट्रोंग लाउबी की थौदोक अदुबु यानिंगदबा फोंगदोकलदुना ngarang नुमिदांग मैरा की खोंगचट अमा चटख्रे लांगथेल अपुनबा मैरा पाइबी अमदी लांगथेल की क्लब सिंगना सिल्लगा पांगथोकिबा मैरा खोंगचट लांगथेल कैथेलदगी हौकी मसिंग यामलबा मैरा पाइबी अमदी नहा सिंगना अकनबा खोलाव कया लाउरगा चटकिबा खोंगचट अदु खोंगजोम कैथेल फाउबा लाक्तुना नेशनल हाईवे दा खोंगजोम संगाई थोंग फाउबा चटलबा मतुंग अमुक हलकी मैरा खोंगचट अदुदा सरुक याखिबी मैरा पाइबी अमना फोंगदोकरकपदा ट्रोंग लाउबी की थौदोक अदु अकन ममोंगदा कंडेम तौई मिचम सिंग नोंगमैना कापलगा हातखिबा CRPF पर्सनल सिंग अथुबदा चेराक पीगदबनी लोइनना लमदम मसिदगी मितोप खंदोक्त्रिबा फाउबा मिकोक थिबा यारोय हाइकी मैरा खोंगचट अदुदा मणिपुरदगी कुकी नार्को टेरोरिस्ट मुथतकदबनी मिचम हाटपा यानिंगदे अंगांग हाटपा यानिंगदे गो बैक सेंट्रल फोर्स हाइबना चिंगबा कोलाव कयासु लाउखी मिहाथीना हाथख्रबा हारिबा मखोय मंगा पुन्ना सिख्रबा मतम मसिगी नुंगाइतबा फोंदोकपा ओइना ngasi लांगथेल मैरा पाइबी अमदी क्लब ऑर्गेनाइजेशन खुदिंगमकना अखोय अपुनबा ओइना अखोयगी लेली चचबनी मिहाथीना हाथख्रबा हारिबा मणिपुरदा अंगांग अनि तमतीना हातखिबा अदुगी अचुम्बा वायल अथुबदा फंगहन्ननबा अमदी मणिपुरगी थोक्लिबा इरांग असिदा खुद थिंगजिन्ननबा दिल्लीदा बेस तौबा तोंगान तोंगान बलूपसिंगना सेंटर की पुकनिंग चिंगसनख्रे हिरमसिगी मतांगदा DMCC MSAD UNIKAS अमदी MAIYOND मायोनगी एडिया कोऑर्डिनेटर ना सेंटर लेंगा की पुकनिंग चिंगसिलदुना थादोरक पचिरोल अमना हाई हौकिबा तांग तरेता कुकी मिलिटेंट सिंगना चथरकिबा तमथीरबा अटैक अमदा चही मंगा अमसुंग था मंगा खक्तमक ngairiba angang ani leikide aduga apokpi mamana fibam luna sokpadagi hospital da pukhatuna laikatnaki laibak tiba thodok nangkraba angang ani adugi apokpana BSF ki personal ama oina atopa state amada laipak asigi thogai puri bani maramaduna manipur da rule of law athubada chatna hangedabani su chatna riba kuki lalholuf ki कादर सिंह खुटलाई थादोक हनबगा लोइनना सु चटनदबा कुकी मिलिटेंट सिंह अनलॉफुल ऑर्गेनाइजेशन हाइना लाउथोक्तुना मखोइगी मथक्ता लीगल एक्शन लखटकदबनी कुकी मिलिटेंट सिंह auxiliary force oina sizinabagi thaong khudakta lephanbaga loinana makhoida piba mateng funding amasung protection chingba pumnamak thingjingadabani kuki militant singna chathakhiba attack amasung security force ka mari leinaba action pumnamak independent amadi transparent oiba investigation chathagadabani loinana micham hatpada chenaba CRPF personnel sing terminate tawduna legal action lokhatkadabani amadi manipur natraga multi ethnic state singda leidiba ethnic militant groups weaponization tauba lep kadabani haina cherol asina makatana taksilakli Trong laubi ki thodok adu yaning da fongdok tuna pangai yangdong gi oiba apunba rally amangasi pangai yangdong na konba mafam sing da chatkre hairi hiramasi gi matang da thogai pangai yangdong gi publicity secretary na thadorok pachirol amagi matung ina lobasina paring nai na chatharakpa nongmaijing mifam gi manung chana ngasi ga thana chamaga kuntra ga nithoi suba mifam gi saruk ama oina rally adu chatkibani rally adu da angang amadi micham hatpada chenaba khudingmak matik chaba cherak pigedabani micham miyam da chathaba center amadi state force ki thaong yaning de haibna chingba kolau kayasu lauki hairi
Nauna class 11 amadi college ki undergraduate admission tawbada mark wangba mahairoi sing khaktamak laugani haibagi wakal thadok piro compartmental amadi improvement lakpa mahairoi singi setsu khakpigadabani haina Kanglai Park Student Association KSA na phongdorakli KSA head office ki secretary HRD Sinam James na thadoraki bachirol amada Board of Secondary Education Manipur Bosem na lauduna handak pangthokkiba SSLC examination English ngani kungataruk amadi Council of Higher Secondary Education Manipur Kosem na pangthokkiba class 12 ki Higher Secondary Exam English ngani kungataruk haidok triba fauba tongan ba government private amadi aided school sing loinana government college sing na nauna admission tawna bagi form thabiganu private school amadi government school sing na mahairoi singbu manana yengdabagi maongda mark percentage wangba mahairoi khaktamak launana bagi hainabi thadokpiyu leipa ki tangdu leita daba fibam asida entrance form gi fee amadi form submission gi fee asi yamdana laubiyu amaromda SSLC gi compartmental da lakpa mahairoi singisu school singna sit khakpi gadabani amadi class 12 ta improvement da pass tawrakpa mahairoi singi sit su college singda khakpi gadabani maru oina ngasi Manipur da saugri yungbagum private school kaya linkhatnarakli amadi Manipur Private School Registration and Regulation Act 2017 Rule 2024 na piba niyonggi wangmada maong maril tadaba private school sing asina lawfam thoktaba maongda launing ba fi lauduna mahairoi singbu lalon pot oina khalliba wakalon sing adu chumthokna nabagi khongthang ama oina lubasina private school singda ahenba mityeng changlagani Kosem na laukiba class 12 ki exam ki result haidok tringaida college singnasu entrance form thabiganu mark wangba mahairoi khaktamak entrance yauhan gani haiba wakalon thadoktuna mahairoi singbu mark wangba wangdaba thidana punna mahi tamba yanana bagidamak thabak lokhat piyu haina phongdorakli aroibada maroiba pausing amukka na pizari Lamka Kauba District Sem Nanaba Chief Minister na ayaba Pikibelate Jomi Council Wafam Aranba Yumfam Yaukabani Haina Home Minister Govindas Pontaujam na Fongdoke. Ukrol District ATM Kasom Dangarang ambush Toduna Michamani Hatkibatong NIA that Sinaduna Tigat Lagani Haina Chief Minister na Fongdoke. Tongdokadu Tongan Balup Sina condemned directly. Amasong Strong law bigi thawdok to January ba miat pasing lakliba tangkon mga fawgi manungda putok kadabani haiduna hawkiba hingnong yaidigi Manipur pumbada lawthokkiba numit mangani gi total shutdown na mahusagi punsida chawna akaiba pikri Matang asida bulletin asiloishin jare Manipur miyam ki punsida kwaidigi na maru oiba state asigi lepak asige madi malam gi ipaw singidamak SKTV News po miyang taduna laibiyo kurum jare